Kabar. Tahu tu. Kita mulai. Nani? Kita mulai. organization maps sila pwede i-use ko ito ni kay magi kamay na magi process sa kagiba at may na aduna si hauba si hauda si ko so ya kabana introduction naman bigera Bayam ikut nanti. Mau ni juga. Somda ngakan. Somda. Berada ngakan jauh. Genetic conservation of nature dan iko. Mula di nature ni yang Laku juga. Aku yang tahu dan nature yang suera. Ada aku isi hojikta tahun 50 waktu aku Arctic region tu lagi bah, ice loin meltdown tu juga. Aku isi yang macam tu bah, hai tarik. Orang ada yang sahaja bah, saya tu ni hari lagi. Itu masuk lagi. Kaya tarik expectation masuk lagi. Ado hojikse aku dah loya, nak lusinga gas mai tu bah. Buat nama tahu bilang bersih aku yang nuai juga sih. Aku yang bah, yang mak usun jaga juga. Program sih yang boleh hendak betul betul. Hello everyone. Nam bu ham ungkada rumjari waswana mafamsibu yawbirabai dangta mukhailektina sagatjari mafamsi hana khangmasu yawmani khangdabasu yawmani mafamsi voluntary organization WAF Wildlife and Habitat Protection Society haibani daloya uribuktigini mama sama 2002 dagi laga si mafamsi lokatha horakpani aduga official register tawbana 2003 dagi tawrakpani ado hajikse sahi ta te chure sigi mafamse bana jik famse daloya hoina moina sengolapagi mafamsida lenina famani daloya na horakpada dalagi wari mate ama hatatang dijage adi ma se sida sahi taruk lengdana leiraga mafamse sengolapani yang wana haitare ne adi lamai chappa kaya gallaga Maiter ramai mana bersihlah mana company itu matung lagi cerita matung lagi di kita kat hamnya pergi dalam lagi family na kita orang harga ngam bakal pi lagi mana hari proses dan tahu sih kita sudah itu yang kau nak budi hanya lagi ada masih event je ya kau na mana lah ke kau kaya lagi lau kalau jadi yang ni kali asyik kita sim faham je tu 30 plus lagi tu itu Pwede mafamde vibe tang kaga itain mana yamba yada kai no kopne have o kutai na man to ga ya kabaga pop na simine bani tum program ni ado haji jeki was ki thum je ayamba u thaba ni lo chale haji apai tahon ba mai changan da ba pai de ki was ki maru ba thaba hai da gi apai ki mai chahan da ba Maije cai kuting langway tu saya ba, langway cak tu nawa apa nak kamai tahu beda sigi je high je, sigi cing apa iba je, apa iba je, memang high je ba, apa hafta mau pelak lagi ni, apa ini mari dega wala ga, apa mana November second week je, cai kuting November second week je tu high ba, mana high tu ni tu tanggal lani ba. juga December first week saya lagi drive aku mutanda mai thadu ni mo hadi mai wal project post tau kana wai ta ni kogi pai lagi chaw ba thabak hai ta gi meram hai ba mana hadi ji kyona simai le re adu ni hadi ji wa ki yam bedong nai di hai chai pe
ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯒ ꯁꯤꯒꯤ ꯇꯦꯔꯥ ꯋꯥꯛ ꯑꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯆꯠꯃꯤꯟꯅꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯏꯆꯝ ꯆꯝꯕ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯠꯁꯨ ꯂꯩꯔꯦ ꯑꯗꯨ ꯚꯤꯖꯤꯠ ꯂꯨꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟ ꯀꯥꯅꯤꯡꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯀꯥꯕꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯇꯩꯅ ꯑꯗꯨꯝ ꯁꯤꯗ ꯄꯣꯊꯥꯕ ꯁꯤꯟꯐꯝꯁꯤꯒ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯏꯚꯦꯟꯠꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯕ ꯅꯠꯇ ꯈꯛꯇꯅ ꯑꯗꯨꯝ तसेंगा सिदा लेरगा पोथागे नत्रगा किनोमा इगे किनोमा पागे हाइगेसु अदुम वाफना अदुम वेलकम तौरी अदुम लाकियो सिगी इवेंट से लोरगा अदुम मखा चथना हाइताने इवेंट से लोरगा लोगे दि काना देना अदुम मखा चथना अदुम लाकियो मयांग मफमने सिदा हाइदि मपु लेते अदुम अदुम मखा कंटिन्यू तौहोनबा तौबिनसे हाना हाइजरगा मतांगसिदा ꯉꯁꯥꯏꯒꯤ ꯀꯩ ꯁꯤ ꯂꯣꯏꯔꯒ ꯀꯩꯗ꯭ꯔꯥ ꯑꯦꯅꯤ ꯇꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯣꯍꯤꯌꯥꯒꯤ ꯑꯋꯥꯔꯗ ꯐꯪꯕꯗꯣ ꯑꯗꯨꯒꯤꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯗꯥꯂꯣꯒꯤ ꯑꯦꯋꯥꯔꯗꯁꯦ ꯗꯥꯂꯣꯏꯁꯦ ꯍꯥꯟꯅ ꯈꯪꯅꯔꯝꯗꯦ ꯍꯥꯏꯕꯗꯤ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤ ꯈꯪꯅꯔꯛꯄꯁꯦ ꯍꯟꯗꯛ ꯃꯦꯗꯤꯌꯥꯗ ꯂꯥꯛꯄ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯁꯦ ꯀꯩ ꯑꯦꯋꯥꯔꯗꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯦꯋꯥꯔꯗ ꯑꯅꯤ ꯑꯍꯨꯝꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯗꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛ ꯈꯛꯇꯅꯤ ꯑꯁꯦꯡꯕꯗꯤ ꯁꯤ ꯃꯐꯝꯁꯦ ꯂꯤꯒꯦꯜꯂꯤ ꯌꯥꯗꯕ ꯄꯣꯠꯅꯦꯕ ꯁꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯅꯦꯕ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯈꯪꯕꯤꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯁꯤꯗ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏ JFMꯅ ꯖꯣꯏꯟꯠ ꯐꯣꯔꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯗꯣ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯋꯥꯛ ꯇꯧꯕꯁꯦ ꯂꯤꯒꯦꯜꯂꯤ ꯌꯥꯔꯦ ꯍꯥꯟꯅꯗꯤ ꯌꯥꯔꯝꯗꯕ ꯄꯣꯠꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯨꯝ ꯁꯥꯖꯤꯜꯂꯒ ꯂꯩꯕ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯒꯣꯔꯃꯦꯟ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯒꯤ ꯁꯄꯣꯔꯠ ꯌꯥꯝ ꯂꯩꯔꯦ ꯒꯣꯔꯃꯦꯟꯅꯁꯨ ꯈꯪꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯒꯁꯨ ꯌꯥꯝꯅ ꯒꯨꯗ ꯔꯤꯂꯦꯁꯟ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯦꯅꯤ ꯍꯪꯕ ꯃꯦꯝꯕꯔꯗꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯃꯦꯝꯕꯔꯁꯦ ꯆꯞ ꯆꯥꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯦꯝꯕꯔꯁꯦ ꯑꯗꯨꯝ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯉꯝꯕꯅ ꯉꯝꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯉꯝꯕꯅ ꯉꯝꯕ ꯍꯥꯏꯕꯗꯤ ꯃꯦꯝꯕꯔꯁꯦ ꯑꯗꯨꯝ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯑꯗꯣ ꯃꯦꯝꯕꯔꯁꯦ ꯆꯞ ꯆꯥꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝ ꯌꯥꯎꯕꯤꯅꯤꯡꯉ ꯂꯩꯔꯁꯨ ꯑꯗꯨꯝ ꯃꯦꯝꯕꯔ ꯑꯣꯏꯕ ꯀꯥꯏ ꯑꯗꯨ ꯃꯦꯝꯕꯔ ꯔꯨꯜꯁ ꯀꯩꯝꯇ ꯂꯩꯇꯦ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯑꯗꯨꯝ ꯃꯦꯝꯕꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯤꯌꯣꯝꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯝꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯦꯋꯥꯔꯗ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯑꯦꯋꯥꯔꯗ ꯈꯔ ꯐꯪꯈꯤꯕꯀꯣ ꯑꯗꯨ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔ ꯀꯟꯖꯔꯕꯦꯟꯁꯤ ꯑꯦꯋꯥꯔꯗ ꯕꯥꯏ ꯕꯥꯂꯤꯄꯥꯔꯥ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏ ꯑꯗꯨꯒ ꯑꯃꯅ ꯅꯣꯔꯠ ꯏꯁ ꯑꯟꯁꯪ ꯍꯤꯔꯣꯁ ꯔꯦꯠ ꯀꯥꯔꯄꯦꯠ ꯁꯣꯁꯤꯌꯦꯜ ꯑꯦꯋꯥꯔꯗ ꯃꯨꯝꯕꯥꯏ ꯑꯗꯨꯒ ꯁꯤ ꯃꯊꯪꯗ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯍꯧꯖꯤꯛ ꯐꯪꯉꯤ ꯑꯗꯨ ꯈꯪꯗ꯭ꯔꯤ